मैम ngasi mamang gi video da ina haijagi ba weight loss ki video na haiba da ngasi semjarage semakring ida ana matak ta cha thogi ge aruga makha ta ba exercise ki maram da hanging basing na aina channel amagi link hapsaram ge adu channel du da subscribe to biro da mathang mathang karam exercise ai to we have do adu joi hapsar ke ma'am yemne gi अदुगा चाजे संगोम जा थक कुछ काई दे है आई वे चम हंदर ने दो नुआई बि मैम ता बिरो लाइव बिरो बा होरगे वीडियो होरगे बा ये नोय नाय रे तो नुआई बि मैम चैप तंग ना साइरेंग दिरे साइरेंग दिरे सोमदा हेलो ngasi nuai bi me am je ma hai wi adre matang sa bam de soi hai la ge me am ngasi gi videos di aina fet oiram badagi ko fit orakibagi journey do adu gi wari do in leisure ke ai je 78 kg lumam badagi hujik se 70 69 natra 70 lumam gani weight di check to dre gym hangdam ni na ado smaina weight loss to gi je kamaina to gi no kari exercise to udai to ki natra kari diet chai have do ngasi videos de loi hapsara ke me am han with the weight loss or fit oinabagi journey je sidais dai shana tawdaba yade haiba yam achep determination ama yam darkar lei natraga ding sai gi aina tawdaba exercise natraga follow tawdaba diet sing je matam khara follow tormaga adum tokhini ba aina si haijere je kai gi noi di aiju hana dagi fit oibse tum pamaga lakpa muem ne ba aina youtube ki videos youtube ki channel hangakhiba si su aina gym gi exercise me am do kawdana bagi youtube ta sum hapkalaga tawgiban adu dei horko ne ba adu matam du da aina fitness ki ai torome chahi ani hum mamang da toromam ne adubu ai fit oi ba ngam gi de adu ganda nongmogi sum khara chatlaga khara sanaraga adum khale talakpa numitane hek gym chatabugumba armain torga dum tokhiba to kai no di wakhanda aina pami je sidaina sibuk lakpasini aina pami je sini have ai form oi ba ma lai khidabda matam da aduna ne ba ana ji weight loss ki journey je changjening ba mi myam je ai video si wi yang video ba sai comment da ju weight loss ki tips hairo on hai ba myam je first wakhanda ai weight loss handa du je si maram gini ana decision ama lobom darkar taiba sigi example ai hairke ba ai luhongam dai da aina sanaramba tha ama ani gumba aina luhongam dai da ong sanarame ba adui matam du dadi ko tha amani sanab du ai weight che handaramam ne adui matam du eno ai luhong bobok dadi ai body je fit oige na khanba ma ai gi wakhan ji da oi da ba de na adu kan da khar khan gi ba adu khan ma ma gym je skip su tok tok de dai che fazan follow to me adu ngam agan da khar luhong bagi adidi thabak char chingkhale adu kan da de adu chingkha khib du de amuk ngam gi dre ba adu to khre ba mo rain to raga aina priority pi ri bo to adudagi hen luwa thabak laksan bugum ba baina tawba adubu kaigumba time management je phatan tawraba adu targadi ngasai gi ngam aina handak ki is the ai determination je kitang strong way ana ai ngam ai ne ba si gi determination je kari no have the kona hairake hojik ngasi di hairoi ge wari yam sangman gre do weight loss ki journey je quite important oi je diet chine diet chana change tawba aina gym sana ba chatpa hugdringe da 14 days ki mamang dagi ai diet chana change tawba hore or ai gi diet change ko tawje breakfast ka tang change tawai breakfast ida hana tan gumba kai gumba charamba myam je am loi tok thoga aina fruits chaba howe sem gumba adai fruits loimbak fruit makhan loi shure adum mix tawraga adum chasan ba puk thanna ba adum chasan ba breakfast ida aduga pung ahum kanaraga igi chaba singje pung ahum loi kanaraga chaba breakfast sare lunch sarni ade evening snacks torni aduga dinner torni aro quantity du di aina dum yenga chare handaning bani na khar haina hana charam ba dei khar handar dum chare diet control to ujaina diet control to ujaina ngame hair kan sida ai gym join to hore aroga gym join to kan da instructor ama dum yaoga tawbiyo ba makoina me am talakani nangi body gi weight ki matungi na makhan talakani ba do ai gi case ta ju ado maina ai gi body weight si matungi na di nang jari je si on tho hair ga ai gi chana ba diet me am je phan sem to re ba ado me am ju hujik weight loss ki da changjela puje stay ja quite far energy haijab do quite far diet chi ma na change to biro hana charamba thau yaw bo ching je khar loi handa biro aduga exercise yum da taw ya ba aina taw exercise makhan jing do adu haira ge si aina khangaga hairaga haiba nate engon da
apply tꯧgiba aina tasingna aina tawraga handagiba exercise singdune aduna kanagumba aiga weight manadaba natraga aiga body size manadaba kharadadi sije ngamdabasu yai adudo khara angambadu tawraga tap tapna sum hengat piro adu soidana ngamni ai hapage ahamba exercise na jumping jack kawe chongdune jik sise chongi mongdi da chongdune aduga sise 30 gi repetition de hobio aduga set ahum tawbio set khudingi set ama loibaga amagi marakse sida is the 10 second gi rest lobio aduga next exercise holdringi da 30 second rest lobio adu sumaina chongani sije sigi 30 repetition 30 ahum lak tobse loiram matungda ngasai gi burpee je ong tobiba burpee haisina amu charke je burpee ju set ahum tawdene set ahum ngak tawdene du burpee dana repetition je 15 repetition tawdene kanagumba 15 ngamdaba 5 khatang ngambor ju 5 ki set ahum tawbio burpee je adudagi sigi ju chapmane rest 10 second rest tawbio maximum 20 second rest tawbiro aduga next exercise next set se haujanba aduga sigi exercise hek loire ha kan minimum 30 second thambiro maximum 1 minute ki rest se lobio aduga exercise se tawbio aduga kayaknya kan dalmi video nami na kan da sai nangam de am tang adui nangam yeng jalak no ba no ndi yeng aro aduga je ai mo na idna am tumin le ba ai tumin le judi pan gem aduga amu mathangi exercise na ko high knee ko we si je chong de ne ba sigi chong be exercise na 20 chong ga da 20 je kum masing ko ti je khong ani mak chongba lor kan da 1 thiba mathang ani ma ong chong la kan 2 thiba admaina thiba aduga siju set ahum tawdine aduga set amaga gi marakta 10 second gi eng sai haijabdo admaina dum chapmana rest lowdine 10 second gi rest lowba aduga next exercise na akoi push up tawdine push up sidi 15 ngammadi 15 na dum tawbe ay adu push up ki mawong je makhan myam lay ado isana comfortable oiba amadagi hekta hobio aduga ahamba da 15 ahum lak tawbje pakna ngamna dabane ado 5 tagi 5 ki ahum advain torga masing de sum mengat pio do set khudingi manana yaige manana chat pio aduna strength gain tawbada yamna kana bane aduga hojiki push up se lower matung da box jamana mogalei sije khoi gi phan gumba stable oiba amada akhoi khong ani je phanong chongkhatpa aduga mu asom side ta kumdaraga mai leithoga amu chongkhatpa admaina tawdoine du ai jaga ai ji demo utnaba aingonda ji amta leitre aduna sigi demo je mai utuino khongre mora se jai hapitang ulake do mora da di tawbigano anan pot di tawbigano form oi pot amada tawbiyo ai ucharke amai mora da tawgi jare su wang go je swam wang ga di chapcha doine ba adu ai mong du da mulake ba swam box am dis mai tawga swam chu ba swam chu ba ba Smai do ba si jo ngami gai 20 dagi hobare 2020 ahumlak 2020 gi repetition ga adu set ahumlak to ba smai na to birani adu next exercise na squat no we si jina last exercise ne si loraga ai case di si loraga ai weight sanai aruga si gi mamang da kwai horokadana 10 minutes ki ai running do we adu hujikti adu gi option jing dom ta leitamni nai hujik aina to exercise si ngakte ne aduga squatting jina smai toraga phamba swam phamba atan phamda bana taba control toraga mai wai sid lotion ba ai swai bok phamba si phambai changje smai maga sibok phamda ba aru smai ogat ba aru khuk yari ge khuru je mamang da smai na dok ta na hona ba ngami ge pharaga maning da smai na phamda na hona ba smai toraga si je aina hairaga aina sigi maramda tamuraga haijaba nate me ainga sai haijaba do aingonda takpirakpa aigi trainer duna takpirakpa aina tawgiba exercise sing dune aina me amda sigi video da uchari je squatting dina aina tawje 20 ahum lak tawe 20 gi repetition aduga set ahum tawe pothabana 10 second adum adwaina pothai ngamdragadi hena pothabe jo kisu kaide du effective oibadi pothaba kitang potharaga yam sangna pothadabje sijina effective oiba hele aruga exercising sigi marakta adum ising je pit adum thakpe ai exercise lorpada ising 1 liter gi ising bottle ama loinaba gi changda baina thakpiba aduga sigidi
시기 exercise kharasidha video je loishalage yam detail oina haibasu si videos dadi yaroidore ado aina sai haijaba channel amagi link to ai makha da hapcharamge rustic tale go bune adu do videos amta haptri adu makha tarakpa ai workout ki natraga top fitness ka related oibasing ji ai adu gi channel du do ina hap ke na ina khalle myamado myamna fitness ki maramda interested oibiba aigi fitness ki journey sigi matang den khangning basingna adugi channel du da subscribe to biro aduga da question hang biro ai makha ta video sing fitness ki adu da loi hapchar ke myam no sigi di video je matang si lo sinjarge myam na video je nungai khanbiraga di soidana like to biramo aduga channel aina haijaba channel du subscribe to biro aduga sigi channel si ju soidana subscribe to biramo myam adu ding sigi di bye bye mai ho bye bye am to biro Ha. bye bye Bye.